Social media da paktaknana sandorakiba audio clip amaga mari lainana police na Phakhiba Livestream Vidyananda ngasi Imphal West District ki Special Judge NIA gi mangda video conferencing gi kuthangda puthoklaba matung thasigi taramari Phaoba makatana police custody da remand Louthakhre accused Livestream Vidyanandana mahagbu bail da thadok pinaba council gi kuthangda plea ama thangalaki adumoinama court na makatana thasigi taramari Phaoba police custody da remand Louthanaba yathang pikibane ningsing bayabadi accused asi thasigi anida JMFC Imphal West putoktuna thasigi manga Phaoba police custody da remand Louthakhre tungda thasigi manga da amukhanna CJM Imphal West putoklaba matung ngasi Phaoba police custody da remand Louthanaba yathang pikibane nakalamarom ngasi Livestream Vidyananda bu court putokpa duka mari lainana Yudom Manipuri gi thomi kyana achumba wayal fanghanbina ba Chadap Court Complex mamangda khongjang changsinki court thajaba thame tangdu laita ba musung achumba wayal haibasi senyek amagi mamai anigumbani haibana chingba wahai sing thaba placard kya so sizinaki